My dear students, welcome to my channel. Angangsa sargi channel sigi class hoina taraga taruk suba class ta kunga tarya suba para uhai wahai makhal khara hairiba para se taukre page number nifuga mari amuka haige ko angangsa sargi taraga taruk suba class ta kunga tarya suba para uhai wahai makhal khara page number nifuga mari je takpa loikhre aduna ngasi sargi channel sigi tara tarya suba class hoina tawgadori basina kunga nipan suba para mana masing makhal khara hari base munmuna taro angangja loina na munmuna yango mamangi study material thaba matamda su loina na ba pi khaba ngaktani aduna hauji revision loina lakpani ko angangja aduna dum sarna tala ingai matam staida nakhoi gi lari sing do phak toga nakhoi gi lari sing du daida munmuna yanga ga ju yare natragana sarna talai baje masidai daida munmuna taraga nakhoi ge phone da natragana computer da yanga ga ju yare ko angangja sarauji parak pa tak tharak pa horage munmuna taro ko angangja ahan ba makta da leire ko bi lei ko wana ko haiba wahai ama leire ko mastage dai da bi ba ina bi ko bi leire ko aduga lai saina lei ko bi lei kedare ko wana ko haiba khotho amane ba ina bi haiba khotho amane lai saina lei haiba amane khonthwa hum punja laga leiba adubu ko khaktang haiba wahai ju laite bi khata haiba wahai ju laite adubu ko bi haiba wahai ama leire ko artha thopa mapung phaba masa marom dom leijaba ngamba masa marom dom lepsaba ngamba wahai ama leire ko bi haiba wahai ama leire masidaida mu mathang da ju lai saina lai haiba masagi artha leiba masagi khonthok thoksaba wahai ama leire hairiba kobi hairiba wahai jimaga lai hairiba wahai jimaga punsila kanda aikoina kobi lai hairiba wahai je haibati mana masing je laeba mathang da mairen meet atap I mai haiba wahai ama leire ko khoi mioi bagi mai phese ahing ba jiba pan ba organism khudimang singja ayambana loimena trafu yaudo nganu yen cha chan ge loin ba mai pali dana ko aduge mai je meet atap I mai leire aduga ren rayana nalon chum ren mai haiba pung phaba khonthok simane ren haiba pung phaba khonthok simane masigi ani ja punsila kanda haibati mai hariba khonthok simane ren hariba khonthok simane ani ja punsila kanda mai ren haidana laeba mathangda khau atap kha haiba khonthok ama lejare khogi direction mai kai gi kha do dum lejai ko khau atap kha haiba wahai ama lejare aduga men mid yana nalon sun men haiba wahai ama ka leire masaina ren do sedana men lakpa mid yana nalon sun men khawata kha haiba khonthok amane mid yana nalon sun men haiba wahai amane kha ga men ga punjala kanda kha men haiba mana masing jamula mathangda khong drum khawwana ngawlon sum khong khoi mioi bagi khong jini ko khawwana ngawlon sum khong lare aduga apunya bwa haini ko drum apunja yaudra na khongda rum mana lakade ba ko aduba apunya yaubani wahai japuna pasla kanda drum mana para ko de ba ko dil rai apul una dru lare
aduga mitlon sum hapsala kanda drum mana lakadoiba ko aduna khong haiba khonthoksimane drum haiba khonthoksimane ani je punsila kanda khong drum haidana lakadoiba mathangda khau atab kha lere ko maduga men mit yanam nalo chum men makutu ju yaugre ko kha men aduga steda asin ba atia alare aduga shin sham inam nalo chum shin asin ba atia alare aduga shin sham inam nalo chum shin asin ba asin ba ko kha men asin ba lere mamangishna khamen khotang haiba masina khamel asin baiba adai mamang da ju kobi le yaugre hanta kijna kobi phulana lakadoiba ko wana ko bi ba ina bi kobi le re ko ngasai gi kobi le gi do ga dum sa manai ko wana ko bi ba ina bi kobi le re ko aduga phul pham una lailon som phul ko pham unaลายลวนส้มพุลแล้วนั่นแหละก็ได้แบบก็กัวบีพุลมาทั้งดากัวอาตับกาโรลไรวันนับลายลวนส้มโรลการโรลอามุกให้แกก็กัวอาตับกาโรลไรวันนับลายลวนส้มโรลการโรลเลยนะอดูกาอาคาบีอาทิยาอาคาขวาตาคาอาคาบีบาอินาบีอาคาบีนั่นแหละก็ได้บอกอาทิยาอาคาขวาตาคาอาคาบีบาอินาบีอาคาบีการอนอาคาบีมาทั้งดาเท่าทาบีบาอินาบีทาบีก็มาทั้งดาฮาวายทาราฮุกฮาก็ฮุกเชฮานาปารากันนี่ก็ดูก็วายอาตับอีวายฮุกฮาวายอาตับอีวายฮาวายเท่าทารากไรอาตับกุลอสุมรากฮุกฮาให้บุคคลตัวมันอะไรดูก็วายอาตับอีวายฮาวายเด็กก็ดูก็เท่าทารากไรอาตับกุลอสุมรากทาราฮาวายทาราฮุกฮาวายอาตับอีวายฮาวายทาราเท่าทารากไรอาตับกุลอสุมรากทาราฮาวายทาราแล้วก็ได้บอกก็มาทั้งดาซิลซาน้ำมิลอนซุมน้ำซิลซาน้ำมิลอนซุมน้ำซาน้ำมาทั้งดาติลเฮาติลอินาลายลอนซุมติลเลระก็ติลอินาลายลอนซุมติลเลระตุก็ฮุกสาวนับเฮาฮับสละการดาติลก็เฮาก็ปุ่นสละการใส่ดาติลเฮาให้ได้นั่นก็ได้บ่ยังแต่ก็งั้นจ้ะอาดูนะหายยังไอ้คอยนะไปขาดาหังกระดาบะไปขากีกวยชันกีมาวงตัวหมายระแกก็งั้นจ้ะหายังไปขาดที่หังกระด้วยจ้ะมานามาสิงอาหุงกีมามิงอิวมางากีมามิงอิวนัตระกันนะคาระอิวนะหังกันนี่ก็งั้นจ้ะอาหุงหมายระกันอาหุงเขาตั้งอิโรอปามบะอะไรบะอาหุงขาโลอาดูกับมางาหายระกันจู่อปามบะมางาขาละกันอิโรคาระหายระกันนะปีรามิบะมากตัวอดูกีมาตุกินะมาสิงตัวอิโรอบะมาสิกลอยนั่นน่ะกวยชันเจอามุกชูคอยน่ะหังใบใหญ่ก็การันบ่าขวางดางารางชาณตาขีบดอาหังบ่เมียนจันบดากูวานะกูเลยก็อดูกาดิอาสอาหังบ่าอินาลายใช้นับอันพิรามิขลังเจอดูตารากดินวยน่ะบ่าจะหับสละการดากวบิเลยยันวันทุกข์ดบ่อดูกามิดอาตาดิอาสรายนะนาโลสมัยกันนะอีจะหับสละการดาไม่เรียแล้วนั่นแหละก็ดูบ่มาทั้งดาเขาอาตามิดยานะดิอาสนะหายกันนะนาโลสมัยสละการดาคาเมแล้วนั่นแหละก็ดูบ่อะไรมาทั้งดาเขาวานะเงาลอนซุม
dias apul rai unap milon sumana piramagana dil mengadova adubu sapsana sigi wahiji ma walakani sigi wahije mengani haibadi laike ko hayang paikhal daida sarna mianjal haningba letter maya ko mapung maya se mianjal halakani aduna nakhoina ne kaidogani banan jinje loen ba simpa puthokadoba khangtokadoba banan je simpa puthoga khangtoga hayang karamba wahi mengadoino karamba mayak mengadoino haibado khangaga ne mengadriba mayak to adu sum na belanggadoba gyantare ko ngangja sabjana si mayak se hangakani haibalaite abaduna banan do phajana munmuna paro banan do simpa to ro khangto hayang hangba wahi amadi walakba yani mapung maya amma khatang amma he walakba matadana walaiba mayak to acd sigi me se mianga do bani haibado khangna mena na bagi damakta gyantare ko ngja aduduna mathangi page number 40 ga 6 on phaji ko page number 40 ga 6 ta laire kunga mapan suba para lai makhal khara namula ko mamang giduna mana na sing ko mamang giduna mana na sing makhal khara anta kizna lai makhal khara la ka deba kunga mapan suba para lai makhal khara page number 40 ga 6 ahan bada laire sam inap si laire aduga roy rai wanap i roy siga roy ga punjala kanda si roy laire aduga lili lai inap li lili si roy lili haidana lakadeba matangda koka laire aduga bo ba wana kolon sum bo ka bo khoina sana ba sa poto koka bo ba wana kolon sum bo ka bo lare aduga lai saina lai hapsa lagana ka bo lai haidana lakadeba mathangda lai saina lai lare aduga how hu atab un how lai jiga how jiga punjala kanda lai how haidana lakadeba mathangda numit lai na unap nu lare ko aduga mit inap tilon so mit numit lare ko khogi san numit se na unap nu mit inap tilon so mit numit lare aduga lai sena lai numit lai la ko deba mathangda sanare samsa na atam na sana rai sainap rai samsa na atam na sana rai sainap rai sana rai ko sana haiba khonto amma laire aduga lai si mota rai la kanda sana rai haidana la ka deba mathangda thambal thau milon sum tham laire ko aduga bal ba atam lai lon sum bal thau milon sum tham laire aduga bal ba atab lailon sum bal thambal thamga bal jiga punjala kanda thambal haidana lakadeba mathangda khagi laihau khau atab kha lare ko kogi direction makhagi kha do khau atab kha gi go inap gi khagi lare ko aduga lai sainap lai haiba wahi ama lare aduga how hu atab hu un how khau atab kha lare aduga gi go inap gi khagi aduga lai sainap lai khagi lai how hu atab un how yantai ko nganja khagi lai how mathangda kundo ko unap nalon sung kun ama ani au marigi ko sai simaya ke kun banando ne ko unap nalon sung kun naire duga do dilwana do kundo amuka hage ko unap nalon sung kun do dilwana do kundo mathangda
thau tha ro rai wanab ro tharo amuka haigeko thau tha lare aduga ro rai wanab ro tharo angana sijudum samanaiko sijudum hayang lai makhal ahumgi maming iyo o natragana lai maming ahum iyo lai maming manga iyo natragana lai maming khara iyo o natragana lai makhal khara iyo na hangakane bako ada ahum haragana ahum khotang iramo manga haragana manga iramo khara haragana khara iramo aduga loina na ahangu mejanbagi mawong jomukta amgeko sidaida sam inap si dias wanap I ko lai inap na piramagari noina miyangkado je rai hapsula kanda si roi na lakadeba sam inap si roi rai wanap I roi si roi li na lakadeba mathangda kuoka bok ba wanap dias lai sayna ana haram yakala je ko adu butagadi noina kolon sumja hapongodoba yendare ko adagi amuksu lai sainab lai hu atab ha aduga dias ha piram yakala je adaida noina unja hapsala kanda lai ha wana iramgodoba samane ko ngaja nahandagi tala ibado aduga samane ko masidai staida du ahang ko menjanba gi mayak se mapung mayak se sigi mayak sima wala kani sigi mayasima nakoina melakani haiba laiteko aduna piriba wahai jingje haibadi mana masing wagera wahai wagera lai wagera banan jingje simpha puthokadoba yandai ko simpha puthoani simpha putho aba matungda ko simpha putho aba matungda di hayang koina hangba mana masing waraga ju lai waraga ju wahai waraga ju koina hangba ko salanga po tanda pa kumba ngamani loina na koina piningba wahai da wero mana masing da wero wahai ama lauraga wahai dugi ahanggo menjanba hangapo tanda na koina banando mapung phana haiba waraga di watliba mayak to irai laina menjanba ngamgani irai laina menjanba haigani abako aduna banan jinja phajana simpha putho ko ahangbo menjanba da hayang hainana bagi damakta gantai ko nganja masiga loina na makhada piriba ko makhada piriba sing asidagi lai karamba no kana hang agana gantabra kabok lai hui sangana pirakko yaiko adada nena kabok lai jdaida khokadawba aduna adugumba ju khanggadawni ko asumba pa khumda tiktawgana khologaana pirakane ko aduna asumba deda tiktawgadawba adagi samaina ahanggo menjanbaju hangakani ko aduga loina na ko dong ko salan sa na taiba jingdoju dum simpha posalo paikha yu na dum loina ba hangadawba ngatani ko nganja masiga loina na ngasigi taraga taruk suba class taruk suba serial stada khoige mitai mayak tamnaba mapi lari hariba lari se loire ko ngangja gyantabra aduna mathang dagidi haibadi mathangi class dagidi atopa lari ama lauthaba hauraga nayaba gyantai ko ngasigi taraga tare suba serial jegi class daida mitai mayak tamnaba mapi lari se takpa ko tamba luare aduna mathangi larik tagidi atopa lari cover da green oibado madugi larik to amuk tamba haurani ko mathangi class tagi kyanta banga amka haige ko ya mitai mayak tamnabo mapi lari hariba lari se ngasigi tara tare suba channel jige class sidaida luare aduna mathangi class tadi mathangi sari channel ji class tadi atopa lari amado kendaba makhum cover green na oiba lari to adu oina tamana si tamaroeba kendare ko aduga lari amaduga takpa loira kanda masigi lari se masidagi amuk revision tawbagi makoktagi amuk talakane aba kendare ko nganja aduna sana talai bajingja munmuna taro khangdaba yauraga jo hayang Google Meet hango loina na ko paikha gi oina jitum sana tai bajingja dum loina na ba paro loina ba haidu oyare ko nganja aduna
마탕기 클래스다기디 시기 라이셔 부토라노 아토포 라리 아마도 부토로 여달의 거왕자 아두가 하양 아마도 따고로 간다 시기 라릭세 아무리 비전기 목도로 가도 파량하장아 시기리 마땅하지대로 샬라지고 탱스